September thasi neta irabot puning singba Rashtriya Posan Maha haibadi National Nutrition man amadi thasi gi tarate tegi October ani phawba haibadi Gandhi amadi Sastri gi mapok numit phawbusina seva pakawora for night of service saina palan taunari matam amada neta irabot puning singba gi sang haibadi magi maramna neinaba lam sengba mahiro singi tongan ba hiramda athoi en tanabana singba phana phajana sathanarami haukiba sei ani ahum simadi palan sigi matik mayai khara hanthabagum taurei afaba khudam nate maram kaya marumna palan sigi sang walakpo oiramasu yai Rashtriya Posan Maha Nutrition gidamakti sarkarna organize amadi sponsor tawduna social welfare department phanakan honari ICDS anganwadi worker kayamuk saruk ya duna honari mirol bi mama pikliba angangda karamba machi oibasijak pijagani haibasigi matang anganwadi worker singi khuthang da paujen piri healthy India gi panamduni adum kana badi phangi khara pakthok chokthokna basinbadi darkar oiri seba pakhawara su adum September 30 dagi October ani phawba pangthoi mapung oina sarkar pariba party sigi bang oinadi tawi pakthok changthok ba ude September ahum da Ayushman Bharat Divas District Health Society na sinduna kiyamba sanglen Bishnupur da pangthokki Bharat Sarkarna ana layangi da piba health insurance ki matang duni piba yababu di piba yani prajana lauba hitaba natraga khangdabadagi asigumba prime minister gi yojana asi mipum khuding khangbagi sang suwali praja sumit mai pangbagi matam hendoklabadi prajana pangtharingai asomda policy amadi program fazarga su khut yoba ngamdaduna leiri Haukiba Kumathoida Information and Broadcasting Mantralaya gi Central Bureau Communication Resident Office Imphal na mamang da amukta pangthok khidriba Loktak Patta floating photo exhibition ama Shendra da utki sarkar sina haukiba sahi nipal da praja amadi lepak sigi da malem da tawkiba thabak thorom sing photo utuna miyam da khagan ki thorom du outreach bureau gi head of the office Dr. Ibomsa Sarba IIS na asum da phongdokli asida kari thabak tawre kari saba tawre habado mayam da utchaba ama aduga photo sing si yenglaga masi lapiriba lamdam sigi wigi alaman sing aduga mayam punamagna wi atopa su sandoklaga asiguma photograph sin yawi masi yengmada Indian national bagi patriotism gi nationalism gi feeling du madu pungnaba mayam su sandok piu Haukiba Kulum Bharat Himas Agricultural Cooperative Limited Maibam Lord Pasing da Cooperation Mantri Nemsak Kip Girna Hodoki Yamna Isu Tada Imphal War Memorial Museum Lord Pasingi Museum da Mantri Sina Lomi Khuding Sanga Yok Pasing Loan Pining Bagi Wakal Powerbasu Loan Pining da Bagi Wakal Poktabana Sarkara Loan Pining de Lomi Sina Thamoi Sengba Magi Matodakan Honarabadi Sarkara Loan Piro de Bagi Maram Daite Haina Sumaka Taki Tangkuntret World Tourism Day Maibam Lord Pasing Mukhyamantri yaw na palan tawki tourism ki matang da Mukhyamantri na sumna hai tourism gi da khoi da leru potential mayam se ekhoi Manipur da la kana Imphal da tare hotel da thungne then Loktak loire khoi gi hujikti koi madugi circuit ma khak hajana seme koi hujik kangkhui cave ukhul da shirolili kangkhui cave loisala inauguration tawgudore final tare Maugi area da ekhoi hujik heritage site makhel da satlaga mayam yengba yama mafam adugi like the koi sempali adagi ekhoi Tamenglong gi area da Rani Gaidelu gi museum semma loina koi gi cave to Tharon cave adagi somna Sosanpur rom da hujik ekhoi gi Behang da Southern Cultural Center koi kan sempa na batore Sibu Sindagiti Park loiga dore almost koi inauguration tawbagi ready leire khugadam hujik fajana tourist ki spot ama oire ibado margin gi statue akoi gi futcha amaga kun hena wangba singdon du da khinbadu hujik sanga ba yar kadore koi gi cable car ga yauri adugi awangda koi gi amusement park soba koi gi mapanda leiriba dumaina koi samudra gi wave ka system aga torkanda mayam si leiba adugi nupi angang enjoy to jaba ya ba soba amusement park semi adagi ekhoi tourist sing lakpa kanda hen attractive oina na ba ekhoi gi cultural ekhoi gi traditional mayam si utpa yana na ba khoi simi sir sagol pana kangjai tournament koi handaki laiba sangai festival sidagi thogudore Bishnupur Police ki activities and achievement mapung phari war on drugs amadi law and order gi matang da pau adum leiri